खुरमजरी कॉफी विद टाइम्स ऑफ मणिपुर मेंग ताबिरिब सिंबु आहान मत तराम उक्चरी ngasi ekhuna unajagdoribasi maruina manipurda khunung iseibu yokhanabo honabada aduga manipur gi culture tradition bu aduma yokhatuna thamnabo honabada achobo thodang lauduna laiba miyamna khangnaraba adugumba thongam gose miteini oja gose bu ahan muktada times of manipur na taram uksari oja maruina khoi times of manipur gi satellite channel si hokiba october gi tang anida manipur gi chief minister en birena sangadana ngasi primi phum lebak yambada o yenghandana adumba channel lama launch tobani masigi saruk amoina khona tongan tongan ba eminent persons sing aduga tongan tongan the feel sing like jeriba sing adu amamam toina unajarga wari batai sanabugi saruk oinani coffee with times of manipur sugumba channel lama manipur da ahan boina private satellite channel lama launch sorok pase ujagi wakhalon da kai phawbim dabi ai yam nungai ba phawi maramdi huik tawriba istv adigi mam leiri sing sidi jaga khargi damtani sina worldwide oina uba phangbanina nasi akhodi yam hena nungai ba ma phawe yam nungai jai ojana dum dum khalon thambiba oja maruina akhoi gi khunung ni seise kram hain tawdana ojana khunung ni seije pam changlang khibono naha oining degi asigumba nat culture se pam ga lakhibra mataw kram hain tawna tawdum thambi masi wari di am sangre ai han han badi hindustani classical tamjarame government music college da adagi di ai monor sai be saisak se pamakpadagi ai laiwe khraba ai gurudeva oja japan tonu hana manipur gi sangnai ba oja ni ade oja japan tonu haibo oja sigi ai sebok amoina oja gi thogol matam sangna thogol phangjare lohong ba sarada phiroin singba mayam sakba oja gi matung ida ai se sum kamai to hiono 1970 71 aina dem college karakpagi matam saisida aingonda maitai gi oining bagi maitai gi aseng ba masak se takni mogi wakhal ma phawre matam da ai dem college tamatam saida matam dugi ai ming se buddhachandra kawe akoi ipa pokpasina adigi ai pokpa thosina ai bo gandhi hatwini pa mami kari kawe nathuram godshep kawe adudi akoi baji gandhi ade adudi adi mami do ichara kawe na godshep an kawe ai se adigi di ai se matam da helim chowdhury na dc oina pui oja oripoki oja barjamni na principal oina pui dem college gi matam sida ai se oja gi manak da changa oja ai ming onjage han hairuda e kana kari mi halora ba mi polora ba ga yino hain sai oja na te yak se buddhachandra haiba mi kanu se ai pamjadi ai masi kanu se aduna ai maitai oi ba kanu se da gorse hai jo maitai na te adubo mana muk tongan ba yang wang English ki bhaw an sakre godship aina to busida ai adu pang padagi ai ipana thonbiram basi oina onjagi oja habadagi di nang dc gi kanu sign changi lekai chowdar gi sign changi witness ahum mari changmani adu nang amgadra ai oja ai khudak da ngamne na ai je problem salaga matamida kanu na rahman na ko imana ba madem college tamina ba sei sakone maso ko gi kanu dagi sige jongla lek changa leba kari ba songi kanu se hoi adagi imana se helim gi masa sing thoe adi ma pur ga salaga ji khudakta pamung kanu sida helim chowdhury mana sanga ming on gi habada masu ohang khara nga kanda yaina mana sign to gi dana ise nimitu makta ai gi ming go se on gi adagi di ai se maitai pambai pose sumla adagi di ai adagi di all india radio gi kunung sai gi kanu se yaw gi na ai ojani dem jaw ji ogit ena gitar khongi bedagi apok pase ai ojani oinam them jaw matam da oja all india radio gi kanu na lei staff artist na lei adagi di ai oja da oja ai kunung sai se audition jaw gi kamai to yoda yauna han ai se ahan ba matam sai gi yawda di ai anirak fail loye adagi ai yungda nungai da bam khok phawre adu ai ngasi matam sai da toram taraga di ai ngasi ai phangi ba kanu sidi phangbe sadi leitre masin da mai hobal lai we graba oja mayam leibani na moi tu thakta ai ngamoya ba ana khunum metei pang pase lai ni jan na ai se adagi di oja na yabi da na ai kunung sai gi darkas thare aduga ai ahan ma tha ba da ai se yam wang na pass tawe phoki matam sida ai se adagi ihan han bai gi ngasi kanu gi khong tham na sandok bani pung taruk kami ni funga gi seida matam sida ai ipa ne ai ikhura ne ai ne sakum jide chak sai adani misida ina parbin na transistor radio m lay pasam ya kai pi na beauty dege adagi di aina madu ai sai la ka do na thagat na kan to ba adu ai mu di gaur da pulap aroi bi ne ba ai pok pai pa se
ꯍꯧꯖꯤꯛ ꯅꯕꯗꯤꯞꯀꯤ ꯑꯅꯨꯄ꯭ꯔꯚꯨꯒꯤ ꯒ꯭ꯔꯥꯎꯟꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯉꯩꯗ ꯑꯩꯈꯣꯏ ꯕꯕꯥ ꯈꯛꯇꯅ ꯁꯥꯕꯅꯦꯕ ꯃꯥ ꯂꯣꯟꯕ ꯄꯣꯠꯂꯣꯏ ꯁꯨꯕꯅꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯗꯩꯗꯤ ꯊꯥꯒꯠꯂꯒ ꯑꯩꯅ ꯃꯣꯏꯁꯨ ꯍꯔꯥꯎꯖꯅꯕ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯆꯩ ꯆꯥꯗꯣꯏꯅꯤꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯊꯧꯔꯝꯒꯤ ꯃꯔꯛ ꯊꯠꯅ ꯊꯣꯡꯒꯥꯝ ꯒꯣꯁꯦ ꯃꯩꯇꯩꯅ ꯁꯛꯄ ꯈꯨꯅꯨꯡ ꯏꯁꯩ ꯇꯥꯕꯤꯔꯁꯤ ꯃꯇꯥꯡꯅ ꯎꯔꯥ ꯅꯍꯥ ꯈꯣꯡꯖꯣꯝꯕꯒ ꯊꯥꯡꯖꯤꯡꯒ ꯎꯅꯕꯒꯤ ꯃꯇꯥꯡ ꯍꯥꯏꯅ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯈꯨꯖꯥꯏꯗꯣ ꯏꯁꯤꯡ ꯌꯥꯎꯕꯗꯨꯅ ꯑꯩ ꯊꯕꯥꯛꯀ ꯊꯣꯝꯕꯅꯦꯕ ꯒꯣꯁꯦ ꯃꯩꯇꯩ ꯍꯥꯏꯔꯨꯕꯒꯤ ꯁꯤꯡꯉꯣ ꯍꯥꯏꯗꯦꯅ ꯑꯩ ꯁꯣꯔ ꯊꯤꯡꯉꯦ ꯑꯗꯒꯤ ꯑꯩ ꯊꯣꯝꯃꯕꯅꯤꯅ ꯑꯩ ꯆꯥꯂꯨꯛꯁꯤꯗ ꯈꯨꯖꯥꯏꯗꯣ ꯎꯞꯄꯒ ꯇꯥꯔꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯔꯦꯗꯤꯑꯣꯗꯣ ꯇꯞꯅ ꯂꯩꯊꯔꯒ ꯏꯊꯟꯗ ꯐꯃꯨꯡꯁꯤ ꯇꯥꯖꯔꯦꯕ ꯏꯊꯟꯗ ꯀꯞꯄꯦ ꯁꯣꯔ ꯊꯤꯡꯉꯤ ꯅꯥꯏ ꯊꯕꯥꯛꯁꯨ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯌꯦꯡꯉꯤ ꯑꯗꯩꯗꯤ ꯐꯨꯊꯔꯦ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯒꯤ ꯂꯤꯆꯩꯅ ꯑꯃꯨꯛ ꯀꯟꯊꯔꯛꯑꯝꯃꯦ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯑꯣꯖꯥ ꯖꯄꯥꯟ ꯇꯣꯅꯨꯁꯤꯗꯤ ꯊꯥꯏꯅ ꯄꯨꯛꯀꯦꯠ ꯔꯦꯗꯤꯑꯣ ꯃꯆꯥꯗꯣ ꯔꯦꯗꯤꯑꯣꯗ ꯉꯥꯎꯋꯦ ꯑꯩꯈꯣꯏ ꯑꯣꯖꯥꯗꯣ ꯑꯗꯨꯝ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯝ ꯍꯥꯞꯄ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯥꯏ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯄ꯭ꯔꯣꯒꯥꯝꯗꯨ ꯈꯛꯇꯅꯤ ꯃꯔꯣꯟ ꯈꯪꯗꯕꯗꯒꯤ ꯃꯨꯠꯊꯠꯂꯤꯕ ꯑꯇꯩꯁꯤꯗꯤ ꯑꯗꯨꯝ ꯇꯥꯈ꯭ꯔꯕꯅꯦꯕ ꯑꯗ ꯃꯥ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯅ ꯑꯣꯖꯥ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯁ꯭ꯋꯥꯏꯁꯤ ꯂꯦꯞꯆꯒꯦꯅ ꯍꯥꯏꯔꯝꯃꯒ ꯑꯣꯖꯥ ꯈꯨꯔꯨꯝꯃꯒ ꯇꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯒꯤ ꯔꯦꯗꯤꯑꯣꯒꯤ ꯁꯟꯗꯣꯛꯄ ꯅꯨꯃꯤꯠ ꯇꯥꯏꯁꯦ ꯑꯗꯩꯗꯤ ꯑꯣꯖꯥꯁꯤꯡ ꯇꯥꯔꯨꯕꯁꯤda ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯁꯦꯝ ꯁꯤꯜꯁꯤꯗ ꯑꯗꯨ ꯒꯣꯁꯦ ꯃꯩꯇꯩꯅ ꯁꯛꯄ ꯈꯨꯅꯨꯡ ꯏꯁꯩ ꯇꯥꯕꯤꯔꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯗꯤ ꯍꯦꯛꯇ ꯄꯤꯡ ꯂꯥꯎꯔꯖꯥꯠꯅꯤꯗꯣ ꯑꯗꯨ ꯃꯁꯥꯅꯁꯨ ꯕ꯭ꯔꯥꯍꯃꯟꯅꯤ ꯅꯣꯡꯉꯥꯟ ꯐꯥꯠꯇ꯭ꯔꯤꯉꯩ ꯄꯨꯡ 4:30 5ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯛꯑꯦ ꯁꯥꯏꯀꯜ ꯇꯣꯡꯉꯒ ꯅꯥꯒꯥꯃꯄꯥꯟꯗ ꯑꯗꯩꯗꯤ ꯑꯆꯧ ꯀꯧꯏ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯗꯩ ꯑꯩꯅ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯊꯣꯛꯂꯛꯑꯦ ꯅꯣꯏ ꯅꯆꯥꯅꯨꯄꯥ ꯍꯧꯒꯠꯇ꯭ꯔꯤꯕ ꯑꯩ ꯐꯃꯨꯡꯗ ꯇꯥꯏ ꯑꯩ ꯁꯣꯏꯅ ꯀꯩꯅꯣꯝ ꯇꯧꯔꯅꯤꯁꯨ ꯑꯩ ꯈꯜꯂꯒ ꯑꯩꯁꯦ ꯍꯧꯒꯠꯇꯦ ꯑꯗꯒꯤꯗꯤ ꯕꯕꯥꯗ ꯑꯩ ꯍꯧꯗꯣꯔꯛꯑꯦ ꯑꯣꯖꯥ ꯂꯦꯡꯉꯦꯅ ꯑꯗꯒꯤ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯅꯨꯃꯤꯠ ꯈꯣꯏꯔꯝꯃꯦ ꯑꯗꯩ ꯑꯣꯖꯥꯁꯤ ꯈꯨꯔꯨꯝꯕꯒ ꯍꯧꯒꯠꯂꯛꯄꯗ ꯑꯣꯖꯥ ꯂꯤꯆꯩ ꯄꯥꯏ ꯀꯂꯥꯛꯁꯤꯗ ꯐꯥꯛ ꯂꯥꯎ ꯀꯜꯂꯛꯄꯅꯦꯕ ꯅꯪꯅ ꯃꯩꯇꯩ ꯑꯣꯟꯅꯤꯡꯉꯤ ꯃꯩꯇꯩ ꯆꯠꯅꯤꯡꯉꯤ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯔꯣꯏꯗꯕꯁꯨ ꯂꯩꯇꯕ ꯅꯪꯅ ꯃꯇꯝ ꯈꯤꯇꯪ ꯄꯣꯊꯥꯖꯈꯤꯒꯦꯅ ꯍꯥꯏꯔꯝꯃꯒ ꯅꯪꯅ ꯒꯣꯁꯦ ꯃꯩꯇꯩ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯀꯟꯁꯤꯜꯂꯦ ꯕꯥꯛ ꯂꯥꯎꯅ ꯑꯩ ꯆꯣꯡꯈꯠꯂꯒ ꯑꯩ ꯏꯃꯨꯡ ꯆꯦꯟꯁꯤꯜꯂꯦ ꯑꯗꯩ ꯑꯩꯈꯣꯏ ꯕꯥꯅ ꯐꯥꯔꯒ ꯑꯃꯨꯛ ꯄꯨꯊꯣꯛ ꯐꯨꯍꯜꯂꯦ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯑꯃꯨꯛ ꯐꯨꯏ ꯑꯩꯒ ꯃꯁꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯣꯅ ꯍꯥꯏꯌꯦ ꯃꯩꯇꯩ ꯑꯣꯟꯕꯒꯤꯀꯣ ꯑꯗꯩꯗꯤ ꯔꯦꯗꯤꯑꯣꯗ ꯂꯥꯎꯊꯣꯛꯈꯤꯕ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯑꯣꯟꯖꯗ꯭ꯔꯒꯁꯨ ꯃꯩꯇꯩꯗꯨ ꯑꯣꯏꯕ ꯑꯣꯏꯗꯕ ꯃꯩꯇꯩ ꯍꯥꯏꯕ ꯄꯣꯠꯇꯨꯝꯗꯤ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯤꯗ ꯁꯤꯒꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯊꯕꯛꯁꯦ ꯆꯥꯎꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯃꯄꯥ ꯍꯥꯠꯄ ꯍꯥꯏꯅ ꯐꯨꯊꯔꯦ ꯑꯗꯩ ꯑꯣꯖꯥꯅ ꯈꯥꯝꯃꯦ ꯇꯣꯛꯑꯣꯅ ꯑꯗꯩꯗꯤ ꯑꯣꯖꯥꯅꯁꯨ ꯐꯔꯦ ꯅꯃꯥꯏ ꯄꯥꯛꯑꯣꯅ ꯑꯣꯖꯥꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯦ ꯀꯣꯛꯇ ꯅꯥꯜꯂꯒ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯔꯣꯀꯣꯅ ꯑꯗꯣ ꯕ꯭ꯔꯥꯍꯃꯟꯅ ꯄꯤꯔꯝꯕꯅꯤ ꯑꯣꯖꯥꯅ ꯄꯤꯔꯝꯕꯅꯤꯅ ꯑꯩ ꯉꯁꯤ ꯃꯥꯏ ꯄꯥꯛꯄꯅꯦ ꯍꯥꯏꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯍꯥꯛꯁꯦ ꯑꯗꯨꯝ ꯃꯩꯇꯩꯒꯤ ꯁꯨꯝ ꯇꯧꯔꯛꯄꯁꯤꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯃꯇꯝꯗꯨꯗ ꯕꯤ ꯀ꯭ꯂꯥꯁꯅꯤ ꯑꯗꯒꯤꯗꯤ ꯕꯤ ꯍꯥꯏ ꯀꯩꯅꯣꯁꯤ ꯑꯣꯖꯥꯅ ꯌꯥꯎꯁꯜꯂꯣꯏꯅ ꯑꯣꯖꯥ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯌꯥꯎꯕꯗ ꯑꯩ ꯑꯃꯨꯛ ꯊꯥꯕꯗ ꯑꯗꯨꯝ ꯄꯥꯁ ꯑꯗꯨꯝ ꯌꯥꯝ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯁꯤꯅꯦꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯈꯦꯟꯅꯕ ꯂꯩꯇꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕ ꯇꯥꯏ ꯃꯥꯅ ꯆꯠꯅꯤꯡꯕ ꯙꯔꯃ ꯆꯠꯄꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯣꯏ ꯃꯇꯝꯗꯨꯒꯤ ꯑꯍꯜꯁꯤꯡꯅ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯃꯆꯥꯁꯤꯡꯕꯨ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯕ ꯑꯗꯨꯕꯨ ꯃꯆꯥꯅꯗꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯅꯤꯡꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯤꯇꯪ ꯃꯣꯠ ꯃꯥꯟꯅꯗꯕꯒꯤ ꯑꯗꯨ ꯃꯤꯁꯤꯡꯁꯨ ꯍꯥꯏꯅꯩꯗꯨꯅꯤ ꯏꯄꯥꯗꯨ ꯍꯨꯔꯥꯜꯂꯝꯃꯦꯅ ꯑꯩ ꯍꯨꯔꯥꯟꯒꯗ꯭ꯔꯥ ꯏꯄꯥꯗꯨꯅ ꯑꯗꯨ ꯇꯧꯔꯝꯃꯦꯅ ꯑꯩ ꯑꯗꯨ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯐꯕꯗꯨꯗꯤ ꯂꯧꯕ ꯇꯥꯏ ꯐꯠꯇꯕꯗꯨꯗꯤ ꯂꯧꯗꯕ ꯇꯥꯏ ꯙꯔꯃ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯖꯩꯗꯨꯗꯤ ꯄꯥꯝꯖꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯒꯧꯔꯕꯨ ꯃꯤꯔꯥꯏꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯑꯩ ꯀꯦꯁꯦꯠ ꯃꯥꯔꯀꯦꯠꯇ ꯐꯪꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯗꯁꯕꯇꯥꯔ ꯑꯩ ꯁꯛꯈꯤ ꯑꯩꯅ ꯒꯧꯔ ꯀꯩꯅꯣꯒꯤꯀꯣ ꯑꯗꯨꯅ ꯖय ꯖꯒꯗꯦꯁ ꯍꯥꯏꯔꯦꯅ ꯇꯧꯕ ꯏꯁꯩꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯟꯗꯣꯛꯑꯒ ꯑꯩ ꯀꯦꯁꯦꯠ ꯐꯣꯡꯖꯈꯤ ꯃꯔꯨꯑꯣꯏꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡ ꯍꯥꯏꯕ ꯇꯥꯏ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕꯁꯤꯗ ꯈꯨꯅꯨꯡꯒꯤ ꯏꯁꯩ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕ ꯏꯁꯩ ꯁꯛꯄꯁꯤꯗ ꯑꯗꯨꯝ ꯒꯣꯁꯦ ꯃꯤꯇꯩ ꯑꯁꯤ ꯑꯗꯨꯝ ꯄꯥꯛ ꯁꯟꯅ ꯑꯗꯨꯝ ꯈꯪꯉꯛꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯨꯅꯨꯡꯒꯤ ꯏꯁꯩ ꯁꯛꯄꯒꯤꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯁꯣꯁꯥꯏꯇꯤꯗ ꯀꯗꯥꯏ ꯐꯥꯎꯕꯗ ꯏꯊꯤꯜ ꯑꯃ ꯄꯤꯕ ꯉꯝꯃꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯀꯥꯏꯔꯣꯜ ꯁꯛꯏꯕ ꯃꯌꯥꯝ ꯁꯛꯏꯕ ꯑꯣꯖꯥ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯃꯣꯠ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯨꯠꯂꯨꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯈꯨꯅꯨꯡ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯁꯛꯅꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯦꯅꯥ ꯁꯛꯄ ꯇꯥꯔꯝꯃꯤ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯁꯛꯄ ꯁꯪꯒꯣꯏꯗ ꯅꯨꯃꯤꯠ 10ꯅꯤ ꯊꯥ ꯃꯈꯥꯏ ꯑꯃ ꯊꯥ ꯑꯃ ꯑꯍꯟꯁꯤꯡ ꯂꯩꯀꯥꯏꯅ ꯀꯧꯔꯒ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛ ꯄꯨꯂꯞ ꯃꯨꯠꯈ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯃꯁꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯚꯥꯏ ꯀꯧꯅꯩ ꯕꯦꯗꯕꯇꯤ ꯀꯣ ꯚꯥꯏ ꯕꯦꯗꯕꯇꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏ ꯄꯗꯃꯥ ꯀꯣ ꯁꯔꯥ ꯂꯩꯀꯥꯏꯒꯤꯁꯦ ꯏꯔꯣꯡꯕꯝ ꯑꯗ ꯑꯩꯈꯣꯏꯁꯤ ꯏꯁꯇꯥꯏꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯆꯔꯛꯄꯅꯦꯕ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯅ ꯁꯥꯝꯃꯤꯁꯤ ꯇꯥꯅꯤꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯗ ꯄꯥꯜꯂꯤꯕ ꯍꯥꯔꯠꯀꯤ
beating siga matam dugi heart beating duga khenare ba mase chinjak te na khangde aduna adu western lom da loi sanga wa thujan baji po che pangwa tapna singna liamna sakoi po se mangi ba thani gi hansing na di asing bi nga ta sa manina taningak ta ba nimidang wa gi matam ni khudamon hajage matam do sambana numidang wa gi na matam da na sang sing thole ba adu dagi di masi taningak tamnina akoina samana ba harnam padar samana kem kenate ko not semana te akoina rizam do khatang onjal laga numidang wa gi na matam numidna singya na thangba dana chanjar gane di moi tare adagi di sum mana harau ba dagi sum mathang tor ko dagi di ai ngasi manipur gi la phadra mangkon ayamada ai saksara braina khalle adu pam akona puthok charubudo mai pa ena khanjare ai maman gi wa ngana de pirak pa kha dum dum lorga ngasi bhawda dum adu mai chasari ko amna aji yum khuding sumang khuding mangkon khuding se ai sinba thungjare aba jik ko adu ai khon puthok chariba khitang semdo obase mai pa e hana khitang modify tok tok bani chendok pa ma koi har padar se mana te ko sagi rhythm magi beating do khitang yangselakpa hana tapna sang sing ga leram aduna kiset phongba da su khona duloka penaga torga ina phongba ai chum test to bone adu kiset si thamme adagi ama western beat khunung se na maka ina puthok chagi bane bedatika khoni sakwa madugi do kanona Venus electronics na puthok bane produce to bane adagi madu tholok di madu je ta hotan da chen mane ba adana khoi gi pet kanuga se tholok ma matam ni ada tawna tawsida western beat khunung se isna mala to hot sengi ba hana puthoi ba original kanu instrument khoi gi traditional instrument sing do aduna original thabdu di thengu dona se le ba bidi ta khebe dona ba kaap ke ba aduna sida khoi da hoji ki angang sing sida le ise atappa asing ba atappa pose pamba wale anu kadang rhythm je khar ko na hana lijer ma dei kadang point kadang hakalaga lekhalaga rhythm do to kan chalakwa yam phasaba mruina khoi mamangi matam de khunung sei thar ko da radio da bu tharo khoi muthat narami khunung se lesai taning de na adu bu hojik se tongan ba khoi khunung sei sak mi bu sei sak pra kaina khana ba stage ma lerami adu hojik tongan nga inkhaliba mayam sam to phasaba na ha mayam so ji khunung sei da mruina khoi pan ba da mangka de gi rosni mayam thula kanda prithvi da khoi mangka gi so se tongan pham se ulak tana laiba khoi gi leiri ba tradition khoi culture kunung sei sina matam da khogi ningthau palamba kamaina chanare mi kai yam phajaba wai da sai thara kana slak ko sina khoi gasigi laiba generation se su yamna pa ma ta na rak bagi stage ma lai swai da oza gi kari contribution lai na khan masi yamna pura khonga bane ji ji akoi ai di issue hai tare mangka se magi mapa se ai satra ni mama so ai satri ni mo se na jagoi sei tambi re mo na kan le sa ngori ngai da ma ta ni issue nu pi na ko ma hojik kanota international kanogi platform ka adana phangai se ma kan matam sei sa magade madu oi ro yes adana khoi gi ipana ipuna ki khunungi oiba mona khunungi sei haraga khoi mi hojik khanari se khunung yamna ada handaba khunungi haiba pot am ga chakare nate ai mota ai puthok chabadi khun ai khun ji oi sei khuba mong mang ba manipur gi map se khuba mong de kusal li si si tum thaba da manipur map to ta du na dra si mak ne ba khona kano da parikha de manipur map je pada si da no tawre ba khuba ta si kusal li jaga da tum dharaga ana si gi magi akoi ba se khona khun ama to na pura ba si da saruk piece khaidu ise khaidra ba khun ama khak ne na puraga khun sigi manungi oiba atopadi gi akhona depend tawdaba moro tawdaba akhoi gi ipana akhoi gi oijaba saisak akhoi gi tantha ko aduna khun sigi manungi oiba isai ni habigi aina khunung isai haibani ana putok jai ko maje oja sing so atai takpi besu atai jule amgani ai mota pujari bo khunung ana chakhot taba a khunung gi a manungi ada stone age gi adugi element gi poto adu na khanba am chakhot taba na purame akoi usiti akhoni sei chok thogi beda na angang sing na lakna ba yawrame ba adu hojik ti moi gi duna lepak sin thung sate akoi de lepak sin thung chasare je adu aina hairang goi ni sau bai ne ba nimidang wa gi matam nen sau bagi kon moi gi western gi kono ta sam ta ga di ai kain ba mastegi hen du mo ba adu mayam sing sina lepak na pambi na all india ri dona thaba da ai all india gi station khudi makti ai loi saksa re ba
ꯁꯤꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯇꯧ ꯊꯥꯕꯁꯤꯗ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯑꯣꯜꯂꯦ ꯍꯧꯖꯤꯛ ꯂꯣꯏ ꯄꯥꯝꯅꯔꯦ ꯃꯇꯝꯗꯨ ꯄꯥꯝꯃꯝꯗꯕ ꯅꯍꯥꯁꯤꯡꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯖꯩ ꯆꯍꯤ ꯌꯥꯝꯃꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯗꯣ ꯉꯝꯗꯗꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯁꯟꯗꯦ ꯈꯛꯇꯪ ꯑꯩ ꯀ꯭ꯂꯥꯁ ꯂꯧꯋꯤ ꯑꯗꯩꯗ ꯑꯩ ꯐꯝꯗ ꯂꯥꯛꯏꯁꯦ ꯑꯉꯥꯡ ꯍꯧꯖꯤꯛ 65 ꯂꯩꯌꯦꯕ ꯑꯗꯨ 65 ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯅ ꯑꯗꯨꯅ ꯑꯣ ꯄꯥꯝꯕꯁꯦ ꯑꯉꯥꯡ ꯃꯆꯥ ꯀꯩꯅꯣꯗ ꯀ꯭ꯂꯥꯁ 1 2 ꯇꯝꯕ ꯑꯉꯥꯡ ꯌꯥꯎꯔꯤꯌꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯗꯒ ISTVꯗꯒꯁꯨ ꯄꯨꯊꯣꯛꯄ ꯍꯟꯗꯛ ꯃꯣꯏꯒꯤ ꯀꯩꯅꯣꯗꯒꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯑꯩ ꯑꯉꯥꯡ ꯌꯥꯎꯈꯤꯕꯅꯦ ꯑꯣꯖꯥ ꯁꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯉꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯂꯧꯔꯤꯕ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤꯒꯤꯁꯨ ꯃꯌꯥꯝ ꯇꯝꯕꯤꯗꯔꯦ ꯑꯗꯩ ꯑꯣꯖꯥ ꯒꯣꯁꯦꯅ ꯃꯌꯥꯝ ꯇꯝꯕꯤꯗꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯏꯁꯩ ꯁꯛꯂꯛꯄꯁꯤꯅ ꯋꯥꯈꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒ ꯂꯥꯏ ꯒꯨꯔꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯝꯆꯠ ꯕꯦꯕꯥꯔ ꯑꯆꯧꯕ ꯆꯦꯟꯖ ꯑꯃ ꯄꯨꯔꯛꯄ꯭ꯔꯥ ꯈꯜꯂꯤ ꯑꯣꯖꯥ ꯀꯩ ꯃꯣꯠꯂꯤ ꯄꯨꯔꯥ ꯑꯗꯨꯗꯤ ꯄꯨꯔꯥ ꯈꯦꯠꯅꯔꯕꯅꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯈꯨꯔꯨꯝꯅꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯦꯁꯇꯔꯟꯒꯤꯗꯗꯤ ꯈꯨꯔꯨꯝꯅꯗꯦꯀꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯑꯗꯒꯤ ꯅꯤꯁꯥ ꯂꯥꯟꯅꯔꯒ ꯊꯛꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯁꯤꯅ ꯂꯥꯏꯒꯤ ꯃꯔꯝꯗ ꯂꯥꯏꯒ ꯈ꯭ꯋꯥꯏ ꯅꯛꯅꯅ ꯆꯠꯄ ꯑꯩꯈꯣꯏ ꯄꯣꯠꯁꯤꯅ ꯑꯗꯨꯅ ꯐꯤꯃꯛꯇ ꯁꯦꯠꯄ ꯇꯧꯕꯁꯤꯗ ꯁꯨꯕ ꯆꯥꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯦꯛꯇ ꯑꯍꯤꯡ ꯂꯩꯔꯝꯕ ꯐꯤꯗꯨꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯆꯠꯅꯕꯤꯗꯣ ꯑꯩꯈꯣꯏꯗ ꯌꯥꯎꯗꯕ ꯑꯗꯨꯅ ꯂꯥꯏꯒ ꯏꯁꯣꯔꯒ ꯌꯥꯝ ꯅꯛꯅꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ나 ꯑꯗꯨꯅ ꯋꯥꯈꯜꯁꯤꯁꯨ ꯄꯨꯡꯁꯦꯡ ꯁꯦꯡꯕ ꯑꯩꯈꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯏꯁꯩ ꯇꯧꯔꯝꯃꯒꯗꯤ ꯑꯩ ꯁꯤ ꯌꯧꯔꯤꯁꯤꯁꯨ ꯌꯧꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯈꯤꯕ ꯑꯩꯅ ꯂꯥꯏꯁꯨ ꯊꯥꯖꯈꯤꯕꯗꯨꯒ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯑ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯑꯉꯥꯡꯗꯒꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯝꯕꯤꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯇꯣꯛꯊꯣꯛꯆꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯅ ꯆꯥꯟꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯤꯅ ꯑꯩ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯊꯥꯛꯇꯅ ꯑꯩ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡ ꯆꯂꯥꯏꯅꯔꯤꯀꯣ ꯌꯥꯝ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯎꯠꯂꯨꯅꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯟꯕ ꯍꯥꯏꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯈꯜꯂꯤ ꯇꯉꯥꯏꯐꯗꯕꯅꯤ ꯑꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯅ ꯀꯅꯥꯝ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯄꯦꯅꯥ ꯍꯥꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯚꯥꯏꯂꯦꯟ ꯍꯥꯏꯅ ꯐꯖꯩ ꯈꯣꯡꯕꯗ ꯑꯗꯨ ꯑꯩꯈꯣꯏ ꯚꯥꯏꯂꯦꯟ ꯀꯩꯅꯣ ꯏꯁꯇ꯭ꯔꯤꯡ 4 ꯇꯧꯔꯒ ꯈꯣꯡꯉꯛꯄꯅꯤ ꯑꯩꯈꯣꯏꯅ ꯆꯕꯨꯜ ꯑꯃꯈꯛꯇ ꯄꯨꯂꯞ ꯁꯥꯃꯩ ꯆꯕꯨꯜ ꯑꯃꯗ ꯃꯦꯠꯂꯒ ꯈꯣꯡꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯚꯥꯏꯂꯦꯟꯗ ꯇꯧꯔꯒ ꯁꯛꯄ ꯌꯥꯏ ꯈꯨꯅꯨꯡ ꯏꯁꯩꯗꯣ ꯑꯗꯣ ꯃꯗꯨꯒꯤ ꯃꯍꯥꯎꯗꯤ ꯌꯥꯝ ꯈꯦꯠꯅꯅꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯅꯤ ꯃꯥꯒꯤ ꯄꯦꯅꯥꯒ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯍꯤꯟꯖꯥꯡꯗ ꯊꯨꯝ ꯌꯥꯛꯄꯗꯧꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯄꯦꯅꯥꯗꯨꯅ ꯍꯦꯛ ꯄꯥꯏꯕꯗꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯕ ꯈꯣꯟꯊꯣꯛꯇꯨꯒ ꯄꯦꯅꯥꯗꯒꯤ ꯊꯣꯛꯂꯛꯏꯗꯨꯒ ꯑꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯣꯠꯅꯔꯒ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯒꯦ ꯄꯥꯝꯃꯣꯏꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯍꯩꯒꯦ ꯍꯩꯔꯣꯏꯗꯣ ꯑꯩꯅ ꯃꯄꯥꯟ ꯆꯠꯄꯗ ꯑꯩ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯄꯦꯅꯥꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯑꯅ ꯑꯉꯥꯡ ꯑꯃ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯝꯃ ꯀꯟꯅ ꯆꯠꯈꯠꯂꯛꯏ ꯀꯣ ꯃꯪꯀꯥ ꯍꯣꯏꯒꯤ ꯃꯈꯥꯗ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯍꯧꯖꯤꯛ ꯑꯩ ꯄꯦꯅꯥ ꯈꯣꯡꯕ ꯅꯨꯄꯤꯅ ꯄꯦꯅꯥ ꯈꯣꯡꯕ ꯌꯥꯗꯦꯅ ꯀꯟꯅ ꯍꯧꯖꯤꯛ ꯌꯦꯠꯅꯩꯀꯣ ꯌꯥꯗꯦ ꯄꯦꯅꯥ ꯈꯣꯡꯕ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯇꯥꯡꯗ ꯌꯥꯗꯒꯦꯗ ꯑꯌꯨꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯌꯥꯀꯩꯔꯣꯜ ꯁꯛꯄꯥꯅ ꯁꯛꯏꯀꯣ ꯑꯗꯨꯗ ꯃꯥ ꯑꯩ ꯌꯥꯝ ꯀꯟꯅ ꯈꯅꯥꯎ ꯐꯔꯦ ꯄꯦꯅꯥ ꯌꯥꯝ ꯍꯩꯔꯦꯅ ꯅꯨꯄꯤꯗꯨꯅ ꯂꯩꯃꯥꯡ ꯐꯃꯥꯡ ꯊꯧꯒꯜ ꯆꯪꯕ ꯌꯥꯗꯦ ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯗꯕ ꯑꯗꯨꯒ ꯈꯣꯡꯕ ꯍꯩꯕꯒꯤꯗꯤ ꯌꯥꯏ ꯀꯩꯅꯣ ꯅꯨꯄꯤꯅ ꯀꯩꯅꯣ ꯄ꯭ꯂꯦꯟ ꯊꯧ ꯌꯥꯗꯦ ꯂꯩꯕ꯭ꯔꯅ ꯍꯧꯖꯤꯛ ꯄꯥꯏꯂꯣꯠꯇ ꯅꯨꯄꯤ ꯌꯥꯎꯔꯤꯁꯤꯗꯤ ꯇꯣ ꯑꯗꯨꯃꯥꯏꯅ ꯍꯩꯕꯒꯤꯗꯤ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯦꯅ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯐꯨꯜꯂꯤ ꯑꯩ ꯑꯣꯖꯥ ꯃꯪꯒꯤ ꯑꯩ ꯒꯨꯔꯨꯁꯦ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯄꯦꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯅꯤꯌꯥꯔ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯒꯨꯔꯨꯅꯤ ꯆꯍꯤ 100 ꯍꯦꯜꯂꯕꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯉꯣꯟꯗ ꯊꯥꯔꯒ ꯑꯩ ꯑꯣꯖꯥꯗ ꯏꯆꯥꯁꯦ ꯄꯨꯔꯒ ꯇꯝꯍꯜꯂꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯪꯒꯤ ꯃꯈꯥꯗ ꯃꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯋꯥꯛ ꯐꯖꯅ ꯇꯧꯔꯤꯑꯕ ꯐꯖꯅ ꯈꯣꯡꯉꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯌꯥꯗꯦꯅ ꯃꯔꯩ ꯇꯧꯔꯛꯑꯦ ꯏꯁꯇꯦꯖꯇ ꯑꯩꯅ ꯑꯁꯤꯗ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯔꯩ ꯇꯧꯔꯛꯀꯅꯨ ꯅꯨꯄꯤꯅ ꯄꯦꯅꯥ ꯈꯣꯡ ꯌꯥꯗꯦ ꯁꯤꯗꯤ ꯃꯐꯝ ꯃꯇꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯑꯥꯗꯒꯤ ꯆꯠꯅꯔꯛꯇꯕ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯗꯣ ꯍꯩꯔꯕꯅꯦꯅ ꯂꯥꯏ ꯌꯥꯀꯩ ꯑꯣꯏꯅ ꯑꯩꯅ ꯍꯦꯛꯇ ꯑꯗꯨꯗꯤ ꯂꯥꯏꯅ ꯁꯣꯏꯅ ꯌꯥꯔꯛꯑꯣꯏ ꯃꯔꯝꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯒꯤ ꯌꯥꯔꯛꯇꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯌꯥꯔꯛꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯆꯠꯄ ꯍꯣꯏ ꯑꯩꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥ ꯐꯤ ꯄꯤꯔꯕꯅꯤ ꯈꯥꯃꯦꯟ ꯆꯠꯄ ꯑꯩ ꯁꯦꯠꯄ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯁꯦꯠꯂꯦꯅ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯕꯗ ꯈꯥꯃꯦꯟ ꯆꯠꯄ ꯁꯦꯠꯇ꯭ꯔꯗꯤ ꯆꯣꯡꯍꯜꯂꯣꯏ ꯀꯥꯏꯅ ꯑꯗꯣ ꯈꯥꯃꯦꯟ ꯆꯠꯄꯁꯨ ꯍꯦꯛꯇ ꯁꯦꯠ ꯌꯥꯕ꯭ꯔꯥꯕ ꯑꯗꯣ ꯌꯥꯏꯑꯕ ꯑꯩꯒꯤ ꯍꯧꯖꯤꯛ ꯗꯔꯃꯥ ꯗꯔꯃꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗ ꯎꯅꯕꯒꯤ ꯁꯤꯜꯗꯨꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯂꯥꯁ ꯁꯤꯜꯗꯨꯗ ꯆꯠꯈꯤꯗꯣꯏꯅꯦ ꯎꯄꯨ ꯇꯣꯡꯉꯒ ꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯥꯔꯤꯕ ꯁꯤꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯠꯄ ꯇꯥꯏ ꯑꯗꯨꯗ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯁꯥ ꯇꯥꯔꯒꯗꯤ ꯈꯥꯃꯦꯟ ꯆꯠꯄꯗꯨ ꯗꯔꯃꯥꯗ ꯁꯦꯠꯇ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥ ꯐꯤꯅꯦꯕ ꯄꯤꯔꯤꯁꯦ ꯅꯤꯡꯊꯧꯅ ꯌꯥꯔꯕ ꯏꯁꯩꯗ ꯖꯒꯣꯏꯗ ꯄꯨꯡꯗ ꯀꯣ ꯑꯗꯒꯤ ꯂꯤꯂꯥꯗ ꯗꯔꯃꯥꯗ ꯂꯝꯗꯨꯗ ꯃꯥꯅ ꯌꯥꯔꯤ ꯅꯤꯡꯊꯧꯅ ꯃꯁꯛ ꯈꯪꯍꯟꯕꯤꯗꯣ ꯑꯗꯩꯗ ꯑꯩ ꯀꯧꯈꯠꯂꯛꯑꯣ ꯍꯣꯡꯕ ꯆꯥꯎꯕꯗꯣ ꯃꯥꯒꯤ ꯃꯅꯥ ꯐꯤ ꯄꯤꯔꯒꯦ ꯍꯥꯏꯔꯒ ꯈꯥꯃꯦꯟ ꯆꯠꯄꯁꯤꯅ ꯀꯨꯞꯄꯒ ꯄꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯁꯒꯣꯜ ꯇꯣꯡ ꯂꯥꯛꯑꯒ ꯀꯪꯂꯥ ꯍꯣꯜꯗ
ai kano ningthong na mana phi pi ge ba isu ko mado ai jum set pa yare ado ai set pa yare na fumrang khang set pa ya de ba ai ningthong na pukhal ga angang wala lo na hat ka doina ba to mafam matam haiba ma lei aduni mafam matam do gi matung na thok to godam ni ada haire na to pina ya kai bi ya de pina pina khong ba ya de adudi haibi ra kanu na ai yet na ya ba ko ai ngami yam phajabo guitar khong ba ya violin khong ba ya any instrument khong ba ya sida lai ri ba kanu si kanu gi ne ba Madhya Pradesh ki instrument ne ba asi ai khong ba haibi da ka dong ya ro din khong ba ri khong ya na ado akhoi gi dharma gi da asi pusalga se no tar ga di angaw phai ta dui ni yadra maruina akhoi gi nat culture chanebi china piriba ithil si asuki mati wangna pi oza maruina oza gi chehi jam salak pa duga satra mai roi mayam se sembiri masi makhata na he na miyam na pamna na ba adu hui leijeriba chanebi culture kui traditional le hona ba kari kari thorang di paikha pina hona bi ai ji adu ai ji ai hek lai ga so holi ga dai adu ka tho mani ai ji ai ngonda lai ba nga sing se ai admission fee log de tuition fee log de ai free ni yo course ni adu nang se sangai se saka saka tor ga ariam da manga da bo or ga di tambi ra kanu ai sanga kanu wakhan da sungai ta ba tam ma jakhi ba adu na ngai ta ba tho ba ne yaw ra ba ne sa da adu segi man ma phung phara kan dai na makha lam gi ai okay na nai sa tra ma yang lam da gi ma to purap hai ra kan dai na makha lam da gi lak ko sing se ai na mangwa da thaya ba ma ba chal hale ai na segi wa ga yang lam ta na chalu ba kapsing chalu do do moidena amina man sa chon hen phare na to ma phung phar ga to ma na yare oja do na yare nang ma ke puro ko na mako ka nan bi ro thadok ki du di wakhan nu ngai ba ko ai gi sa ta ma leijeri hai ba nga ki fashion gi na tamba nga irang gi adu ba ngang yok ta ba na te yok bu di ai changning da na ba thok ju to ai na nang chang kan hai ba di phase da ma na changning da na ba gi ai ja ja style se to ga saung da na mathan da changhal ta ba mi su yo ni yang fajana tau ga hana changa ga di ukchil se na sa lo bana te atam lo bana te adi admission fee lo bana te dai monthly fee lo bana te auna se da tau tara ga nang ai na ka thui suma nang su ka thor o hai ra ge ipana ipunar ki pot se aina thukra kan da nang na mo hus lo ga azum a generation by generation abau le hong na ba gi poto adu thamsi ana khalla di sei tam la o na ta bang hak tang gi sei da nang stage kaning ba sangning ba gi dang to ga di ai sa sangbira kan ai da wakhalon yam phajaba ozana nat culture bu yokhatna ba aduga thangda bana phajimani honar ba thamyam nungai je oza makhata na ngasi oza artist amu orega su nataga sei sakpa amu orega su manipur da kari kari political kamain tawri manipur da ba jik tai je sil si kaino haib si kha ka da oza gi mot longning ba gi da mukte ngasi gi manipuri pau se sing da kari kari phong ge oza khoi da pan maton khangmina si Sangai Express ta khoi BJP gi governor oina phambi ganu governor aboina phambi ona khoi ga khamna phongdok balai aduga chief minister N Biren gi position da ohong balai te ha phom si khoi gi Sangai Express ta phonge aduga narung thodang da mera hosung ba festival saruk ya bala ke ba Jemai tribe sing na sem unadrabadi khulda haloi haina banglo da unakre jagoi utkre ha phom si chawna phonge political stock exchange da ahum chuba best sem ta ke ba chief minister N Biren gi reng hanthare haiba yaning da phongdong narakli ha phom si mas leire aduga HL Express la ribasi mikhal naksil lakpada ex MLA ma yauna Congress to hum changlak khre ba pau phonge aduga wangoi kendra anoba market set ani sana ba lenga ke thorang leire ba Syam Kumar ba phumsi khoi HL Express to phonge aduga sana le ba pau che da oida bangang laga miyam gi thajaba phangani khan basi aran bani ha ba hanagi chief minister o ibu bina phongdo e art and culture bu sagot pi ba miyo yam tangi ha ba phum Jent Kumana asi uja su mai leina ba phongdo e minister aduga hoyalan pau da kumja lising ni pan dagi legang ne passenger gari sing ya atong mal lepi khidre gari sing ya atong mal loning bada lore ha bu phum sila e aduga AAP gi MLA contract disqualify to ba ya khidre bu phum si hoyalan pau si to phonge aduga irei bak pau che da phongi basi October 13 gi mass rally miam hubna saruk jabiu lup sing na saruk jagani hadun phongdong ne leba pau chawna phonge amasu center amasu state ta BJP na aran ba kya hayilaga leingak li yenau onding da masing parubadagi ikai ba nang le ha phum da hagamna phongdok pase ko irebak pau che da phonge aduga pona pom pau che da ex MLA ama yauna mi hum Congress yaw khre Manipur government na wakal mapung pha da badagi Manipuri puna ma ikai ba nang le ha hum da hagamna phongdoe aduga October mass rally da mi lak ani hen mana saruk jaga du ha ba khogi UCM gi United Committee na Manipur na phongdok phum le oja maru na khoi ngasai Jent Kumar haibdo art and culture gi se masi khoi gi wakhat pina ba wa le khoi smain to re ha hum nungnang ba agriculture minister phongdok bu masai kan hak pa jaba haikru mana le yomba magi kano se yam pikna pi ba gi pone adu ga di mathang da kan tong ni ha ga di
ꯍꯧꯖꯤꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯃꯨꯊꯠꯂꯣ ꯍꯥꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯩ ꯀꯥꯕꯛ ꯄꯥꯖꯔꯦ ꯉꯁꯥꯏ ꯀꯣ ꯆꯨꯝꯃꯦ ꯌꯥꯝꯅ ꯁꯦꯟꯇꯔ ꯄꯤꯕꯗꯤ ꯄꯤꯗ ꯑꯩ ꯃꯗꯨꯗꯤ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯗ ꯍꯨꯔꯥꯟꯕ ꯍꯦꯟꯕꯅꯦ ꯁꯦꯟꯇꯔꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯪꯒꯤꯅꯥꯏꯇꯔꯒꯤ ꯊꯥꯗꯔꯛꯏꯕ ꯑꯗꯒꯤ ꯂꯣꯏꯅꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤꯗ ꯊꯥꯗꯔꯛꯏꯁꯦ ꯑꯗꯨꯝ ꯊꯥꯗꯩ ꯁꯤꯗ ꯑꯗ ꯁꯨꯛꯇꯧ ꯇꯧꯗꯕ ꯃꯤꯅ ꯂꯧꯕ ꯑꯩ ꯄꯥꯝꯖꯔꯤꯕ ꯑꯩ ꯀꯕꯤꯗ ꯑꯩ ꯇꯥꯟꯁꯨ ꯇꯥꯟꯗꯦꯀꯣ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯃꯣꯏꯗꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯂꯧꯗ꯭ꯔꯤ ꯁꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯤꯗ ꯃꯅꯤꯄꯨꯔꯗ ꯏꯁꯇꯦꯠꯀꯤꯁꯤꯁꯨ ꯑꯩ ꯁꯤꯗꯒꯤ ꯑꯩ ꯁꯤꯡꯒꯜ ꯀꯣꯏꯟ ꯃꯣꯏꯒꯤ ꯇꯣꯟꯗꯦ ꯑꯩ ꯃꯣꯏꯗ ꯑꯩ ꯅꯤꯔꯨꯗꯦ ꯑꯩꯅ ꯎꯅꯤꯡꯕ ꯁꯣ ꯑꯩ ꯃꯣꯏꯗꯒꯤ ꯀꯩꯅꯣ ꯌꯥꯎꯗꯅ ꯑꯩꯒꯤ ꯏꯁꯥꯅ ꯇꯧꯔꯒ ꯁꯥꯇ꯭ꯔꯁꯤꯡꯒ ꯇꯧꯔꯒ ꯎꯠꯆꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯗꯒꯤ ꯊꯥꯗꯔꯛꯇꯕꯗꯤ ꯅꯠꯇꯦ ꯊꯥꯗꯔꯛꯄꯁꯤꯗ ꯑꯇꯧꯕ ꯃꯤꯅ ꯂꯧꯗ꯭ꯔꯕ ꯇꯧꯁꯟꯅ ꯁꯥꯖꯤꯟꯅꯕ ꯃꯃꯥꯏꯗꯨꯅ ꯑꯥꯔꯇꯤꯁꯀꯤ ꯃꯥꯏꯗꯣ ꯄꯥꯟꯁꯤꯜꯂꯒ ꯃꯦꯀꯞ ꯇꯧꯁꯤꯜꯂꯒ ꯖꯒꯣꯏ ꯁꯨꯀꯥ ꯁꯥꯗꯨꯅ ꯑꯩ ꯖꯒꯣꯏ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯂꯧꯊꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯤꯗ ꯃꯥꯒꯤ ꯃꯈꯥꯗ ꯃꯤ ꯃꯌꯥꯝꯒꯤ ꯄꯤꯅꯅꯕ ꯇꯣꯂꯣꯞ ꯐꯥꯎꯕ ꯂꯧꯊꯔꯒ ꯄꯤꯔꯤ ꯍꯧꯖꯤꯛ ꯖꯒꯣꯏ ꯃꯔꯨꯞ ꯇꯧꯔꯤꯗꯅ ꯍꯧꯖꯤꯛ ꯑꯗꯒꯤ ꯁꯪꯁꯊꯥꯟ ꯈꯔ ꯂꯩꯔꯤꯑꯕ ꯃꯣꯏ ꯁꯦꯂꯔꯤ ꯒ꯭ꯔꯥꯟ ꯄꯤꯔꯛꯇꯅ ꯑꯗꯨꯝ 6 monthly 5 monthly ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯂꯞ ꯊꯥ ꯈꯨꯗꯤꯡꯒꯤꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯄꯤꯊꯔꯛꯏ ꯇꯧꯔꯤ ꯑꯁꯤ ꯇꯧꯔꯤꯕꯅꯦ ꯑꯁꯤꯅ ꯎꯔꯦꯀꯣ ꯃꯤꯠꯅ ꯑꯁꯨꯃꯥꯏꯅ ꯃꯤꯠꯅ ꯎꯗꯕ ꯁꯨꯛꯇꯧ ꯇꯧꯗꯕ ꯃꯃꯤꯡꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯁꯦꯟꯇꯔꯗ ꯑꯗꯨ ꯄꯩꯁꯥꯗꯨ ꯄꯤꯊꯔꯛꯄ ꯃꯣꯏꯅ ꯑꯗꯨꯝ ꯆꯥꯊꯣꯛꯄ ꯊꯕꯛꯇꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯀꯩꯅꯣꯁꯤꯗ ꯆꯥꯎꯈꯠꯅꯕ ꯃꯣꯏꯅ ꯖꯒꯣꯏ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯇꯝꯕꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯗꯕ ꯇꯧꯏ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯗꯤ ꯅꯣꯡꯃ ꯏꯁꯇꯦꯖ ꯑꯃꯗ ꯁꯤꯗ ꯀꯥꯞꯄꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯑꯃ ꯖꯒꯥ ꯑꯃꯗ ꯇꯧꯁꯤꯜꯂꯒ ꯕꯦꯅꯔ ꯑꯃ ꯊꯦꯛꯆꯤꯜꯂꯒ ꯑꯗꯨꯒꯤ ꯃꯈꯥꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤ 1 month ꯋꯥꯔꯛꯁꯣꯞ ꯑꯗꯨ ꯑꯗꯒꯤ 2 months ꯑꯗꯒꯤ 1 year ꯑꯗꯨ ꯋꯥꯔꯛꯁꯣꯞ ꯍꯥꯏꯅ ꯇꯧꯁꯤꯜꯂꯒ ꯕꯦꯅꯔꯗꯨꯗ ꯇꯧꯔꯒ ꯁꯨꯛꯇꯧ ꯇꯧꯗꯅ ꯃꯤ ꯈꯔ ꯑꯗꯒꯤ ꯑꯩ ꯏꯁꯩ ꯁꯛꯄ ꯅꯦꯛꯄ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ 1 month ꯈꯨꯅꯨꯡ ꯏꯁꯩ ꯀꯩꯅꯣ ꯍꯥꯏꯅ ꯋꯥꯔꯛꯁꯣꯞ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯨꯛꯇꯧ ꯇꯧꯗꯕ ꯍꯥꯏꯗꯤ ꯏꯁꯩ ꯎꯪꯉꯅ ꯉꯪꯕ ꯅꯨꯄꯥ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯃꯣꯏꯅ ꯑꯗꯒꯤ ꯂꯧꯊꯔꯛꯑꯕ ꯄꯩꯁꯥ ꯄꯤꯊꯔꯛꯑꯕ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯑꯗꯨ ꯊꯥꯗꯗꯤ ꯌꯥꯗ꯭ꯔꯕ ꯑꯗꯒꯤꯗꯤ ꯃꯣꯏ ꯃꯥꯡꯒꯣꯟꯗꯨꯗ ꯕꯦꯅꯔꯗꯨ ꯊꯦꯠꯂꯒ 1 month ꯈꯨꯅꯨꯡ ꯏꯁꯩ ꯋꯥꯔꯛꯁꯣꯞ ꯑꯣꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯄꯤꯔꯦ ꯀꯌꯥꯝ ꯇꯨꯀꯠꯆꯒꯦꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯀꯦꯕꯜꯗꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯦꯆꯤꯟꯗꯤ ꯌꯥꯎꯗꯕ ꯑꯣꯡꯂꯤ ꯀꯦꯃꯦꯔꯥꯗꯨꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯛꯄꯗꯨꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯐꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯒꯗꯤ ꯄꯨꯔꯥ ꯂꯩꯔꯦ ꯄꯨꯔꯥ ꯑꯗꯨ ꯃꯤ ꯈꯔꯅꯦ ꯃꯣꯏ ꯒꯦꯡ ꯐꯨꯔꯨꯞ ꯑꯃ ꯂꯩꯔꯦ ꯃꯣꯏ ꯀꯥꯡꯕꯨ ꯈꯔ ꯑꯗꯨꯗꯤ ꯃꯣꯏꯗꯨꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯣꯏꯗꯨꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯖꯥꯠꯅꯤ ꯐꯥꯔꯗꯤ ꯐꯖꯅ ꯃꯣꯏꯅ ꯐꯥꯕꯤꯔꯒꯗꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯥꯗꯦ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯇꯧꯖꯔꯤꯕ ꯃꯤ ꯈꯔꯗꯤ ꯂꯣꯏꯅ ꯇꯨꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯣ ꯏꯅꯛ ꯅꯛꯄ ꯂꯝꯅꯤ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏ ꯊꯥꯡꯃꯩꯕꯟꯗꯅꯦꯕ ꯑꯩ ꯁꯛꯏꯁꯦ ꯊꯥꯡꯃꯩꯕꯟꯁꯤꯗ ꯏꯁꯩ ꯁꯛꯄ ꯑꯩ ꯀꯧꯗꯅ ꯁꯛꯄꯁꯤꯗ ꯆꯨꯝꯅꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯇꯥꯅꯕ ꯀꯧꯕꯤꯅꯤꯡꯉꯦ ꯊꯛ ꯆꯪꯉꯤꯗ ꯃꯥꯡꯒꯣꯟꯁꯤꯗ ꯃꯥꯏ ꯕꯦꯅꯔ ꯊꯦꯠꯂꯝꯃꯦ 1 month ꯈꯨꯅꯨꯡ ꯏꯁꯩ ꯋꯥꯔꯛꯁꯣꯞ ꯑꯗꯒꯤꯗꯤ ꯀꯥꯔꯄꯦꯠ ꯀꯩꯅꯣ ꯊꯥꯕꯤꯗꯅ ꯑꯗꯒꯤꯗꯤ ꯇꯧꯅ ꯑꯩꯁꯨ ꯄꯨꯡꯌꯩꯕ ꯑꯗꯒꯤ ꯏꯁꯩ ꯁꯛꯄ ꯑꯩꯒꯤ ꯏꯆꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯄꯨ ꯆꯠꯂꯒ ꯍꯧꯔꯒꯦꯅ ꯇꯧꯕꯤꯗ ꯁꯥꯎꯟ ꯊꯥꯔꯛꯑꯣ ꯃꯣꯏ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯤꯗ ꯑꯗꯨꯝ ꯁꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯩꯅꯣꯗꯤ ꯃꯥꯏꯛ ꯊꯥꯔꯛꯑꯣ ꯁꯥꯎꯟ ꯊꯥꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯏꯁꯄꯤꯀꯔꯒꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯕꯣꯛꯁꯇꯨꯗꯤ ꯑꯗꯨꯒꯤ ꯃꯦꯆꯤꯟꯗꯨꯗꯤ ꯑꯦꯝꯄ꯭ꯂꯤꯐꯥꯌꯔ ꯌꯥꯎꯗ꯭ꯔꯤꯕ ꯁꯣꯝꯗꯒꯤ ꯊꯣꯛꯈꯤꯕ ꯀꯦꯕꯜꯗꯨ ꯎꯔꯒꯗꯤ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯀꯔꯕꯥꯔꯅ ꯇꯧꯕꯤꯒꯅꯨ ꯃꯁꯤꯃ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯌꯥꯝ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩ ꯊꯦꯡꯅꯔꯤꯁꯦ ꯃꯐꯝ 2-3 ꯊꯦꯡꯅꯔꯕꯅꯦꯕ ꯑꯗꯨꯒ ꯁꯛꯄꯗꯤ ꯑꯗ ꯍꯧꯖꯤꯛ ꯋꯥꯔꯛꯁꯣꯞꯇꯨꯒꯤ ꯃꯥꯏ ꯀꯩꯅꯣꯁꯦ ꯑꯣꯖꯥꯗꯣ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕꯗꯨꯗꯣ ꯑꯩ ꯑꯣꯏꯕ ꯑꯩꯒꯤ ꯃꯤꯡꯗ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯋꯤꯗꯥꯎꯠ ꯏꯟꯐꯣꯔꯝ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦꯀꯣ ꯑꯣꯖꯥꯅ ꯍꯥꯏꯔꯝꯃꯒꯗꯤ ꯐꯕ ꯅꯨꯃꯤꯠꯇꯨꯗ ꯈꯪꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯗꯤ ꯑꯩꯁꯨ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯦꯕ ꯃꯃꯤꯡꯗꯣ ꯒꯨꯔꯨ ꯍꯥꯏꯔꯒ ꯊꯣꯉꯥꯝ ꯀꯣꯁꯦ ꯃꯩꯇꯩ ꯍꯥꯏꯔꯦ ꯀꯣ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯤꯈꯤꯕꯒꯤ ꯀꯩꯅꯣꯁꯤꯡ ꯕ꯭ꯂꯦꯡ ꯕꯣꯛꯆꯔꯗ ꯁꯣꯏ ꯇꯧꯕ ꯍꯥꯏꯒꯨꯝꯕ ꯀꯣ ꯃꯥꯎꯟ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯁꯦꯡꯅ ꯇꯧꯁꯤ ꯑꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯀꯩꯅꯣꯁꯤꯅꯁꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯣ ꯍꯦꯛꯇ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯤꯠꯅ ꯎꯗꯕꯗꯨꯗ ꯍꯦꯛꯇ ꯅꯥꯀꯣꯡꯅ ꯇꯥꯔꯒ ꯍꯦꯛꯇ ꯑꯣꯏꯕꯤꯗꯣ ꯑꯗꯨꯗꯤ ꯇꯧꯅꯁꯤ ꯉꯁꯥꯏꯒꯤ ꯑꯛꯕꯔꯒꯤ ꯋꯥꯔꯤꯗ ꯕꯤꯔꯕꯜꯒ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒ ꯈꯨꯗꯣꯜ ꯀꯌꯥ ꯂꯥꯞꯅꯩ ꯕꯤꯔꯕꯜ ꯍꯥꯏꯅ ꯍꯪꯕꯗ ꯈꯨꯗꯣꯜ 4 ꯂꯥꯞꯅꯩ ꯍꯥꯏꯅ ꯈꯨꯝꯈꯤꯗꯅꯀꯣ ꯑꯗꯨ ꯅꯥꯅ ꯇꯥꯕꯁꯤꯅ ꯑꯔꯥꯟꯕꯅꯤ ꯃꯤꯠꯅ ꯎꯕꯁꯤꯅ ꯑꯆꯨꯝꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯐꯝꯗꯣ ꯈꯤꯇꯪ ꯆꯠꯂꯒ ꯌꯦꯡꯕꯤꯕ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯉꯒ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯇꯨ ꯄꯤꯕꯤꯌꯣ ꯁꯨꯇꯧ ꯇꯧꯗꯕꯗ ꯄꯤꯔꯒ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯇꯧꯖꯔꯤꯕ ꯁꯔꯀꯥꯔꯗꯁꯨ ꯍꯥꯏꯖꯕ ꯇꯟꯕ ꯏꯁꯦꯡ ꯁꯦꯡ ꯇꯧꯖꯕ ꯃꯤꯁꯤꯡꯗꯨꯗꯤ ꯁꯤꯔꯦꯕ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯉꯁꯤ ꯒꯣꯁꯦ ꯃꯩꯇꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯂꯦꯡꯕꯤꯔꯛꯇꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯅꯥꯠ ꯆꯠꯅꯕꯤ ꯀꯜꯆꯔ ꯑꯗꯨꯒ ꯈꯨꯅꯨꯡ ꯏꯁꯩꯁꯤꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯣꯖꯥꯅ ꯍꯣꯠꯅꯕꯤꯔꯛꯄꯤꯕ ꯃꯌꯥꯝꯁꯨ ꯃꯌꯥꯝꯗ ꯚꯤꯌꯨꯋꯔꯁꯤꯡꯗ ꯈꯪꯍꯟꯕꯤꯕ ꯃꯈꯥ ꯇꯥꯅꯁꯨ ꯑꯣꯖꯥꯒ ꯎꯅꯖꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯉꯁꯤꯒꯤꯗꯤ ꯑꯣꯖꯥꯅ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯔꯨꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯃꯤꯅꯦꯟ ꯄꯔꯁꯟꯁꯤꯡ ꯎꯅꯖꯔꯒ ꯚꯤꯌꯨꯋꯔꯁꯤꯡꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔꯁꯤꯡ ꯂꯩꯁꯤꯡꯗ ꯅꯣꯔꯠ ꯏꯁꯀꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔ ꯅꯥꯠ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯐꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯎꯅꯖꯔꯒ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯎꯅꯖꯒꯦ ꯉꯁꯤꯒꯤꯗꯤ ꯚꯤꯌꯨꯋꯔꯁꯤꯡꯗꯒꯤ ꯀꯥꯟꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ